ngasi yu phong ba tuan ba pauksi sing gi maru ba pausin khonga charaga ma'am da share tawjigi ahan bada Nauribi nupi masa ahum na Delhi tamna sekal thaugadori lamda masigi sahi Nauribi nupi athletics sanaroi ahum na nupi angang amadi sinmi singda miyot minai sathaba lepu haina paujel puduna Imphal dagi Delhi tamna sekal thaugadori thasigi kungumdoi digi sekal thauraga Stop Crime Against Women and Child Labor haiba paujel puduna New Delhi tamna satkadori ba sanaroi ahum adudi sagolban moirang hanubadigi Mathura Bashimayu Bindia se kungani thoi Haikak mapal makale kai digi sapram nausa sanu sei taragatret amadi kaksing nigi sinam rosni sei taragatret ni hiramasigi matang na Manipur Place Cup ta pangthok papaumi singa unabada Mathura Basimayu Bindian hai nupana nupi singda miyot winai cha thaliba asigi mathakta nupi na nupibu miyot minai cha thabagi thodok wathok kya lep laitana thokli lamdam masida sunupi angang singna sathaba crime kya leptana thokli masigi mathakta social media gi kuthangda satharakwa crime su nongmagi hengalakli asiguma thodok wathok kya sina lamdam masigi sanura ama oina tumina laisinba pamlaktabadagi akhanaba paujel puba khongsat asi satnaba phirep lorakpani miye ohum saba khongsat asigi damak tha asigi kungohumdoida Khuman Lampak Main Stadium dagi lamthagani khongsat asida Nagaland Assam West Bengal Bihar amadi Uttar Pradesh pauduna New Delhi tamna satpada nupi angang da miyot minai sathaba lepsi haibigi matangda awareness program kya pangthoklagani maana makhata na hai khongsat asibu lamdam masigi NGO kya gi mekedigi thagalakpaga loinana malemgi lebak kya cycle thoduna khongsaluraba Manipur cyclist ingo bina sauna pukning thagotpi napi masa ngakthana satkadoriba khongsat oibana right asida panthungpham oiriba mafam singda leiriba Manipuri singna pukning thagotpiu amadi sogotpiu panbayai tha asigi kungumdoida satkadoriba khongsat asida saru yariba sanaroi ahuma athletics ki lamda national amadi state award phanglakhiba leikre haina supoksi sin makhatana phongdorakli Atien Mapao Mana Doctor Tarak Tabigi Total Shutdown Lokthokre Tamenglong Amadi None District Hospital Amadi CIC Singda Matik Saba Clinic Specialist Amadi Doctor Thambina Balangak the Thamkibu Wapam Tabak when on Tok Tabagi Mayokta Tasiki Taratreki Ehin Nungyadigi Impal Zuribum Lambi Amadi Lambi Eshida Paikaliba National Projection Matam Kaktana Tingjilagani Haina All Input Student Union Liangmai Naga Katimai Luangding Rongmai Naga Student Organization Manipur Amadi Zeme Student Organization Manipur Apun Body Joint Student Body of Inpui Zeme Liangmai Rongmai na Lautokre to Papa Mana mu Senior Account Officer gi yum the CBI na red satakre The Central Bureau of Investigation CBI gi team amana ngasi Principal Accountant General ANE Manipur Senior Account Officer oiba Tabak Toba, Naurem Buddha Sandragi Uripo Hantem Laikai the Riba Mayum the Red Satakre, Hiramsigi Matanga CBI Anti Corruption Branski, Head of Branch NG Kamranga Tadropos rule Amagi Matung in a say Pung Tarerum Tabadagi Hoduna, Satakiba Red Asida Seal on a Lupa Lak Manga, Lupa Lak Taragamanga Romgi Oigrab Sana, Matol Mari Wangba Yum Sarambagi, Marie Never Siesang Asoba, Lapom Ani Lerambagi document, Yumpam Ama Lerambagi document, Gari Asobo Mamal Yamba, Photography. Kulai Singh, LIC, Bank Amadi Atopa, Financial Institute Sing da Yamlab Senpam Tamlambagi document Amadi Mamal Yam Yumgi Pot Saina Sing Basing Pakatki, Mahana Pankiba Tolob Amadi Lakliba Income Gasana the Mong the Lupa, Lak Yankai Mariga, Lishing Yankai Nitoiga, Saniga, Humpuga Mapan Romgi, Maral Matum Lepsinduna, Tamlambagi the Senior Account Officer Asigi Matak case register Tokre, Lenina say Sigi January Amadigi, October Contraga Mati Pogi Manunda, Miyashina Maki Madi Maki Mungi Miyashingi Minda, Masagi Income Ga, Sana Daba Mawong the Yamlaba Maral Matum Lepsilam Ki, Kies Asiga Mari Lenina Makatana Tibu Mugitabak Gani Hainesu, Serolis in Makatana Fundorakli. Parakthana Mapan Giba, Pawmana, Luhongba Numita Marup Sing Nupado Tang Tinduna Hatkre. Thamoi sokpa thaudo amada Uttar Pradesh ki Aligarh manaki khulamada ma ki luhongbagi pung kharadagi tungda thoramadu nungaina ba yu hena piu yadabagi damak nupadu magi marup kharana thangna thinduna hatkre police na haki masagi sai kungni pan suraba babluna magi luhongba matung thunama magi marup mapang sing unana ba satkibada Aligarh manaki
Palim Kimpu Kunda Ningthokabagi numidangna thawdok adu thokibani hanana yu ngawbagi phibamda leiramlaba mahaki marup singaduna mangondagi yu hena pinaba demand tawki adubu madu mahak thawrang tawba ngamdre haina babluna phungdukhi wafam adudagi mara yetnaraktuna magi marup singdugi manungdagi amana mabu shawbuga loinana thangna thinki amasum ma hospital amada thuna pukatki adubu asokpasing adugi maramdagi sikre haina police na haiki Khasa Trakpo oin atopa pawa mana COVID care lairuraba angang singa thagi lupa lisingani pigadabani AC COVID-19 positive oibadagi COVID care center lairuraba angang mayumda lairaba angang singi mahi tambada mating oina ba tha khudingi lupa lisingani pigadabani haina ngasi Supreme Court of India na state lengak singda khankhre hairiba order adu Supreme Court ki Justice L Nageswar Rao Justice Ajoy Rastogi amadi Justice Hemanta Gupta gi bench amana lathokibani loinana order aduna COVID-19 positive oirubadagi phagalakpa angang singda tha khudingi lupa lising ani pibigi mathakta COVID care center khudimakta online class tabigi khudong saba lehenbaga loinana center da lairupa angang singda lairik amadi stationary gi polam sing phangangadabani amasum darkar oiba ojasu pigadabani haina pankhi hairibu order adu COVID-19 gi laina laisat marakta laiba asigi COVID care center singda lairiba angang singna thengnariba khudong sadaba sing adu yengsinanaba court asina lakhotkiba shu moto case amagi hearing satharaba matungna laukthokibani loinana shu moto case aduga mari lainana satakhiba hearing aduda bench asina hai laiba asida COVID-19 sandorakpa leirakpadigi angang lakh ani ga lising kun ga tereka songa ga taraga nipan positive oibigi manungda angang lakh amaga lising nifu munga ga satrekan marfu ga nipan amadi COVID care dagi puthaduna mayumna laikre angang sing adugi imung singna thengnariba sel gi awaba sing adu yenglaga government mari leinaba district child protection unit ki makhada angang sing adu tha khuding gi lupa lising ani pigadabani district child protection unit singsu hairiba angang sing aduda bifam thokpa khudong saba sing adu pire haibigi report district level surveillance authority da pigadabani loinana pandemic asina maram oiduna mahi tamba phangdraba mahiroi singda oja singna lairik takpi bigi khudong saba pihangadabani haina pankhi nakal amaromda ngasi video conferencing ni kutang satakhiba hearing aduda amicus korea gi maikedi gi COVID care center singda juvenile justice board na yengsingadabani SOP ngaktuna oja singna angang sing adubu mahi masin tamhangadabani amasung lainga ki maikedi gi su pibya pa mating pigadabani haina phungdokhi National Commission for Protection of Child Rights NCPCR gi lepkiba Solicitor General Tuskar Hemanta gi maikedi gi su amicus koreana thamkiba wafam adu yabaga loinana pukning thokotki hainasu pauksi sin makhatana phungdorakli loisilakpoina atienba content khantanga memda share tawjaramge loisilakpoina manipur goiba maruiba pawmana assembly speaker na governor unakhre ngasi nungthil assembly speaker Y Kemsan manipur gi governor Najma Heptullah unakhre kari maram gi unakhibano haibadi Presna chapsana khangdi adumakpu haujuk laidiba sakar asida parliamentary secretary oiramba MLA taraga nithoi disqualified tawgadabani haina opposition congress na takshiliba adugi matangda governor na hanglakkiba amada speaker na madu court na lepsagadabani haina pakhom piramki haina su pauksi isna makhatana phongdorog dugi mem haujukoina matang asa lusinjarage adugo horen pung 13 daira ana onobu I pausing update pijrage mem adu fongai minner sen thank you